ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯩꯖꯔꯦ ꯀꯥꯡ ꯃꯇꯝꯒꯤ ꯈꯦꯆꯤ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯧꯊꯣꯡ ꯑꯃꯒ ꯁꯂꯥꯗ ꯑꯃꯒ ꯑꯗꯨꯒ ꯎꯇꯤ ꯎꯁꯣꯏ ꯎꯇꯤ ꯃꯣꯇꯣꯔꯒ ꯑꯗꯨꯒ ꯁꯒꯣꯜꯍꯋꯥꯏ ꯁꯣꯛ ꯑꯃꯒ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯀꯥꯡ ꯃꯇꯝꯒꯤ ꯀꯥꯡ ꯈꯦꯆꯤ ꯑꯣꯏꯅ ꯇꯧꯖꯔꯦ ꯍꯥꯏ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣꯗꯤ ꯀꯥꯡ ꯃꯇꯝꯒꯤ ꯈꯦꯆꯤꯅꯤ ꯃꯌꯥꯝ ꯃꯊꯦꯜꯗꯤ ꯇꯧꯗ꯭ꯔꯦ ꯉꯧꯊꯣꯡ ꯑꯃꯅꯦ ꯑꯗꯨꯒ ꯃꯣꯇꯣꯔꯒ ꯎꯁꯣꯏꯒ ꯎꯇꯤ ꯑꯗꯨꯒ ꯁꯒꯣꯜꯍꯋꯥꯏ ꯁꯣꯛ ꯑꯃ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯦꯜꯗꯤ ꯌꯥꯝꯗ꯭ꯔꯦ ꯀꯥꯡ ꯑꯣꯏꯕꯒꯤ ꯈꯦꯆꯤꯒ ꯃꯣꯇꯣꯔ ꯎꯇꯤꯒ ꯁꯒꯣꯜꯍꯋꯥꯏꯒ ꯉꯧꯊꯣꯡꯒ ꯇꯧꯔꯦ ꯑꯗꯨꯒ ꯁꯂꯥꯗ ꯂꯩꯔꯦ ꯑꯗꯨ ꯃꯅꯥꯗꯤ ꯆꯥꯅꯤꯡꯗꯕꯅꯤꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁꯤꯒꯕꯨꯗꯤ ꯀꯣꯕꯤ ꯃꯆꯦꯠ ꯂꯩ ꯑꯗꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯅꯤꯡꯉꯒꯗꯤ ꯂꯧꯔꯒ ꯆꯥꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯎꯁꯣꯏꯒ ꯍꯥꯞꯄꯦ ꯆꯅꯥꯒ ꯍꯥꯞꯄꯦ ꯈꯦꯆꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯅꯕꯤ ꯂꯥꯏꯒꯤ ꯈꯤꯇꯪ ꯀꯠꯆꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯃꯌꯥꯝ ꯎꯇꯤ ꯍꯥꯟꯅ ꯆꯥꯁꯤꯀꯣ ꯎꯇꯤꯒ ꯆꯥꯕ ꯍꯥꯎꯕꯅꯤꯅ ꯎꯇꯤꯁꯦ ꯃꯍꯤ ꯈꯤꯇꯪꯗꯤ ꯂꯥꯡꯉꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯑꯩ ꯆꯥꯛ ꯍꯩꯇꯕ ꯃꯌꯥꯝ ꯉꯧꯊꯣꯡꯁꯦ ꯑꯂꯨꯒ ꯈꯥꯃꯦꯟꯒ ꯌꯥꯎꯗ ꯊꯨꯝꯗꯤ ꯈꯤꯇꯪ ꯅꯝꯃꯦ ꯃꯣꯛꯁꯥꯏ ꯌꯥꯝꯕ ꯇꯨꯞꯄꯜ ꯌꯥꯎꯕ ꯌꯥꯝ ꯑꯩꯅ ꯑꯂꯨꯗ uku khoptabꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯉꯧꯕ ꯃꯣꯔꯣꯛ ꯁꯥꯏꯍꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯣꯔꯣꯛ ꯁꯥꯏꯕ ꯃꯌꯥꯝ ꯀꯥꯡ ꯑꯣꯏꯕꯩ ꯆꯥꯅꯤ ꯈꯦꯆꯤꯁꯦ ꯈꯨꯂꯥꯡ ꯊꯥꯁꯤꯒ ꯍꯋꯥꯏ ꯆꯥꯁꯤꯟꯕꯁꯨ ꯌꯥꯎꯗꯦ ꯃꯌꯥꯝ ꯈꯦꯆꯤꯁꯦ ꯁꯥꯕꯁꯤꯒ ꯆꯥꯁꯜꯂ ꯆꯤꯟꯗꯗꯤ ꯍꯥꯎꯋꯦ
ꯎꯁꯣꯏ ꯃꯔꯛꯇ ꯌꯥꯎꯔꯁꯨ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯒꯣꯜꯍꯋꯥꯏ ꯁꯣꯛꯁꯦ ꯈꯤꯇꯪ ꯍꯤꯗꯥꯛ ꯁꯤꯕꯨ ꯆꯥꯔꯦ ꯃꯌꯥꯝ ꯁꯒꯣꯜꯍꯋꯥꯏ ꯁꯣꯛꯁꯦ ꯃꯩ ꯂꯥꯡꯉꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯥꯎ hào chầm hào em mèo bò mà nằm đấy mèo mấy cái hình là bị là sự phẩm ꯆꯥꯕꯂꯨꯔꯕꯅꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯟꯅꯗꯒꯤ ꯌꯦꯡꯕ ꯏꯆꯤꯜ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ